Ahan bada maro eba pau. Chief Minister N. Birengi private residence ka naknaba mafamda life motor bomb ama leiramba thengna kray security force na akanba section thawrak lokhat kray. Bihar dagi sinmi ani sakhang daba singna nongmaina kaptuna halambaga mari lenena aina thingkraba lalaluf 𝐍𝐶𝐶𝐞 𝐍𝐞𝐰𝐬 konena 𝗋𝐢𝐯𝐞 𝐍𝐞𝐰𝐬 Ukhrul district ki Lungchong Maifei police station na konba fali tora amadi chamfungda ekar humfudra romda tharamba poppy singyan thatuna manghan kray. Northeast window na sandok sari ban midangi pau ming tabiriba singbu chen MAIBAM na khurumjari hauzik pau sandok na pizari Manipur ki Chief Minister N. Birengi private residence ka naknaba mafamda life motor bomb ama leiramba thengna kray amadi security force na akanba section thawrang lokhat kray manak nakpada leiba miyoi singna phongdorakpada bomb adu haukiba nungdangda kaplakhibani adubu pokhaiba ngamkhidabani hari bomb adu karaida taramgadagi haibigi chingnaba leirigai nongalakpada khongam patka koirengai ga tainaba khuman pokpi harga khangnaba mafam aduda Chief Minister gi residence ka nakna na taduna leirambani hari makhatana thoganingdaba thodok thoktanabagi damak mafam aduda security gi akanba section tharang lokhat kray amadi investigation chatharagani hari Asige haukiba tang taramari da thokiba thodokta leikidaba nan manipuri ani hatkibada chenaba sing fanaba Manipur police na operation chathabada aina thingkraba lalaluf 𝐍𝐶𝐶𝐞 𝐍𝐞𝐰𝐬 fari hari Manipur police na farba kadar sing adudi kaksing lamkhaidagi irengbam rameshwar sahi Nifunipan miyoi asina haidorakpagi matung inna police ki team amana kaksing mamang ching laifam loknung da leiba camp ta thiba humbagi thabak chathabada makhatana elangbam Herojit Singh Jai Nifu Hydrozam Prem Sahi Kunnipan Okram Arundata Jai Kuntra Sanjam Reving Sanjay Kuntaret Okram Amarjit Jai Kuntra Mathoi Aribam Ganendrajit Sarma Jai Kunmanga Amadi Songtam Raskumar Jai Kuntaruk Hariba Singh asi fakat pangam kibani hari Makhatana kem adudagi magazine yauna 7.65 pistol ama magazine yauna country made 9mm pistol ama magazine yauna .32 pistol ama magazine yauna country made 7.62 sniper rifle ama DBBL gun ani SBBL gun ani detonator ama yauna HE grenade mari live round ammunition tara mapan empty cartridge ani charger ani yauna biofeng handset ama mobile handset tara loinena registration number yaudaba two-wheeler ama fakat pangam lehari amaromda Manipur police na chathaba top operation amadana kaksing ching kakfam dagisu 𝐍𝐶𝐶𝐞 𝐍𝐞𝐰𝐬 amasu fakat pangam lehari faraba miyoi sing adudi lisam premananda maitei alias poirei jai nifumanga amadi James ningthauzam jai nifumari ni makoidagi mobile phone ahum amadi four wheeler amasu fakat pangam lehari Manipur dagi maru fangna mayai kaba chinjak muthatnaba honaduna war on drugs sathaduna tongan ba mafam sing da tharamba poppy sing manghanbagi khongjang lepalaitana chathari haukiba numita Manipur police forest department amadi Assam Rifles na punna khutsamnaduna Ukhrul district ki Lungchong Maifei LM police station na konba fali tora amadi chamfungda ekar humfudara romda tharamba poppy sing yanthatuna manghan kre loinena loktang sang tara humdoi mai thaduna manghan kre haina Manipur police ki maikidigi phongdorakli mafam aduda poppy thabda chenaba sing masak khangdoktuna ain gi oiba action lokhatnaba case amasu register tawkhre hari Union Home Minister Amit Shah na media interview amada Manipur da thokliba irang asi ethnic class nani haina thamkiba wafam gi matangda ngasi Imphal gi Congress Bhavan da pawgi mifam ama pangthokre MPCC gi President Kaisam Meghaschandra Hiramasi gi matangda phongdokkibada nongma kangdana thoiba awaba anaba misimina Manipur gi turmoil situation violence masi statement se hek May tha 2023 degi piriba statement se sum hong duna lakpase
Honorable Union Ministers amasung State ki Honorable Chief Ministers su adum hongduna lakpasi masiga matangni hojiki leiriba violence ahanbada Honorable High Court ki order amana EST demand tawbadagi order Honorable High Court ki order ama pibadagi masi irang tholimne Union Minister na thamgre Parliament da su thamgre adagi amu leiriba masi aikoigi illegal immigrant na masi thokhanbani haina Parliament da su adusu amu thamgre aduna press ki statement kaya da su Honorable Home Minister Amit Shah hana thamgre aduga amu ngahan si India Today gi akoigi interaction interview exclusive interview amada mahakna Manipur da thoiba thodok si akoi community ani khanabagi thokpani amu na version si hongak pase masi na maram moir kanda masi yamna laibak thiba haiba tare aduna keep on changing the versions masina akoi da embarrassment ama piba thohale Manipur gi parja punamakta maram masina mahaki statesman community ani adi conflict thokpani ethnic conflict thokpani haidana haibasi masi self contradictory oi airiba Manipur gi thoiba aikoi hojik leiriba aibothiba aikoi gi unprecedented aikoi gi violence turmoil violent situation je masi amuk aikoi gi Honorable Chief Minister nasu masai gi masi illegal immigrants na thohan bani amu haire adigi di amu mahak na admit tawre law and order si collapse tawudagi ni amu hai aduna aikoi gi 2023 dani adagi amu intelligence ki lapses laibidagi ni amu haire then amu ngarangi akoi gi Vijay Divas ta mahak na amu hojik lairiba Home Department da gi makhada leiriba Home Department gi leiriba intelligence department sina intelligence ki leiriba Home Department gi makhada leiriba sina tha tra manga 15th month se akoi gi Chief Minister da akoi gi Home gi portfolio su file ba sida 15 months si intelligence na report pirakti haiba aduna masisu Haukiba tang tara marigi numidang wairam nan manipuri ani hatkiba thodok adu Kangleipak Communist Party PWZ party ga mari lenade party asida atamnana toina miyam da lana uhannaba lalong ama oina tatana utjavigi hainabi state government amadi mari lenaba kayana silakli haina Kangleipak Communist Party lamyanba khuman ki PRO singkhai nganbana khutyek piduna thadorokpa cherol amana fogdorakli Haukiba tang tara marida salungfam da thokiba laibak thiba thodokta aina thingkraba lalolof pripaki kadar ama leikidaba amadi tarukna police ki custody da faduna thamba aduga mari lenena hairok police station da FIR pankre hari amadi ngasi thobal SP conference hall da DIZ range to Haubism Zoges Sanrana thodok adugi matangda paugi mifam ama famladuna wafam kaya thamlakli kuroda leramaga kasing kuroda gi salungfam tana lakpani aduna asigi adada hojik moidu hoi forensic examination kaya ama tawdun lore adagi phariba miyoi sing adugi interrogation statement atang lawduna investigation tawduna atang chathari masig matangda akogi lamna police na tawba thawak stage allegation kaya ama hajil lapa thengnare aduna akogi police ki di police na life and property of the public na nabali jaba police na tawba thawak ni aduna masleja akogi amana hairo mayamadu kanago mana tawba thawak da koi investigation tawba do pen da bale kana case asi koi police headquarter de post obiraga CBI na to NIA na investigation tawna ba tawgesu tawbiro aduga masi koi district police tawagi police personnel sing SP the officer sing yamna koi niyom chumna koi tabak tawjaba aduga
life and property of the public ki ngak tan lejari ba singsina tawdai cha serana atopa magi imda unana wona bese basin tangi tobiganu aduga hai ba phari ba tabuk sing adu koi police custody da lei bani aduga lamli ba tang kulum doida court puthoga magi achumran hearing to da bani aduga aduda court na leko da ba magi domain of the court lei gra ba ni adu masin tang lei mayam da ajage aduga hojiki legi da ngang si jun thadagi masi school desu latre aduga masi pripak yawba pripaki ke dramani aduga habisi jo khoina hojik investigation phangba ngami ngasisu Zarivam gi Lakipur Mairi Club ta kokomi Zarivam masal loisangna senduna Lakipur apunba miyam amadi ima singi wakat mifam chathakre wakat mifam aduda Laishram Kamal Babu athubada putorak u mioi taruk halaga barak turel da thadarakpada chenaba sing lengakna athubada puthok piu Zarivam amadi Thawal da mahairoi hatpa chenaba sing lengakna cherak pibiu Manipur da afasfa thamba yaroi haina ngasigi wakat mifam aduda lauki Laisam Kamal Babu athuba matamda Borobega dagi nupi angang hatkhiba mi hatpa Borobega dagi nupi angang hatkhiba mi hatpa Maram chadna faspa thamjinba Maram chadna faspa thamjinba Maheroi hatpa Maheroi hatpa Khungakpa phaba Khungakpa phaba Jayol ama chupna pangthokadaba social service ngasi humni chanban numit mai pakna pangthokre haina Federation of Civil Society Organization Fox Thawal District Committee ki President Salam Surjana thadrokpa Jerol amada phongdorakli Jerol asena makha taratun hai eco network hairokna mating panglaga Federation of Civil Society Organization amadi MPDF ki micheng makhada Fox Thawal District Committee 𝐶𝐢𝐯𝐿 Memorial Youth Club 𝐶𝐢𝐯𝐿 Nupija Open Baluf Number Pung Oiba Thodang Lauraga Mega Social Service Game Ama Haukiba December gi Tang 15dagi Hauraga Jayol Ama Chathagani Haina Lauthokkiba gi Matung Inna Ngasisu Pangthoki Hari President Salam Surjana Jerol Asida Ipa Ipugi Khubam Luna Nana Thamsi Haiba Wakalonda Sitpa Singbagi Khongjang Ama Khongjong War Memorial Complex ta Pangthokliba si Ipa Ipu Singna Thawai Khubak ta Haptuna Thongna Fana Yiknaba Singa Lanthingna Duna Aroiba Yahip Tankiba Mafam Amani Khanbiraga Mafam Asida Lakbiba Matamda Isamakil Lanni Khanbiduna Amot Akai Chaitok Piganu Haibana Chingba Wafam Kayasu Thamki Masalah asal continuous ini makatan jasa duna lakoni maramaduna masih numit humni callaba numit asing makata bo ini koi noidri bau koi hari mafam masih lu nalan ba masih fazahan nada koi puna maki dai tado sai sagi bang kan nalomi naraga koi makata na koi social wasi abin jasa jakili maram masih na Manipur da lebih ba civil organization sing mari lena department di music hari ba pai pu jing di itu na thambira maba bang Khongjong 𝐶𝐢𝐯𝐿 ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤ ꯆꯥꯎꯈꯠꯂꯝꯅꯕꯁꯨ ꯂꯨ ꯅꯥꯜꯍꯟꯕ ꯑꯁꯤꯗ ꯄꯨꯝꯅꯃꯛꯅ ꯏꯁꯥ ꯏꯁꯥꯒꯤ ꯂꯩꯖꯕ ꯊꯧꯅꯥ ꯑꯃꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯉꯝꯖꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇ꯭ꯋ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯐꯣꯛꯁ ꯀꯁꯇꯦꯜ ꯑꯃ ꯑꯣꯏꯅ ꯑꯩ ꯃꯤꯌꯥꯝꯗ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ Churachandpur dagi lanjelakpa maitei singi mifam megi tang ahum lisangani kunhumdoi gi thodokna maram oiraga Churachandpur dagi lanjelaklaba maitei singi oiba imungi mioi amamamna saruk yaduna haukiba tang 15 gi Pung ani taba matamda Tokpopi Community Hall Visnupurda mifam ama pangthoki hari mifam na tongan tongan ba waref sing asi lokre waref sing adudi Churachandpur Maite United Committee CMUC na Churachandpur gi lanjelaklaba maite singi mihut oina miyam gi thabak thoram pangthokpagi ayaba pire ani subada lebaki isuda Churachandpur dagi lanjelaklaba maite singna angamba thakta support toba haina sulepnare haina Information Secretary CMUC gi Kiam Naresna Thadrokpa Jerol Amana Makatari Hayeng Damak Malemda Ladyba Midegi Apunba Firep Haiba Timda World Midday Council na Sunduna Manga Suba Plenary Session December Kunmatoi da Pangtuklagani Hari Laimayong Bizia Sarmana World Midday Council WMC Delhi Unit Kim Hot Sunduna Fongdorakpada Moirang da Pangtukadoriba Thoramasi WMC ki members singna contribution Tauduna
pangthokadaba thoram hariba thoram asida leibak miyamnasu angamba mating tongnaduna mapung fana thoram asi pangthok minasi amadi leibak miyamna saruk yabinabasu apel torakli लाखलेब डिसेंबर की तांग कुनमाथोय थांजन नुमिता वाल मितै काउंसिल ना 5th प्लानरी सेशन मोइरांग मणिपुर दा पांगथोक जगनी हारिबो थौरम असिगी थीम दी हयेंगी दमक मालेमदा लेरिबा मितै की अपुनम फिरे थौरम असि WMC की मेंबरसिंग की माइकै दगी मागी ngamjaba कंट्रीब्यूशन तौरगा पांगथोक जबनी हारिबो थौरम असिदा इचिलिनाव ओजालाई गुरु मयामना लेंबिरक्तुना सरुक याबियु अमदी angamba mateng pibiduna thauramasi mapung phana bahona minarasi aiduna WMC ki maikai dagi noluk cheri arabida maroiba pau amuhana pizari Chief Minister and Birengi private residence ka naknaba mafumda life motor bomb ama lenamba thengna kre security force na akanba section thorang lokhat kre Bihar dagi sinmi ani sakhang daba singna nomaina kaptuna halambaga mari ledena aina thingraba lalolof KCP PWZ gi kadar nipan ga konana khutsukulai kya fare hari Ukhrul district ki Lungchong Maifei police station na konba fali tora amadi changfungda ekar homfadara romda tharamba poppy singyan thatuna manghan kre Northeast Windona Sandok Sari Benimidangi Pau Matanga Sadaloi Sari Miang Tabiriba Singbu Amuka Hanna Chan Mabamna Krumjari Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Nurses sing the Mountain Wire with a pau. 85,000 again, 1 lakh for target salary or the winning. Saudi Arabia hospital with a job ni. Mahigi tak JNM, VSc, post BSc nursing certificate holder or the winning. Yamdra with a Chahianic experience like the winning. I can never sit machine ni. Direct recruitment job ni. A hundred lakh passing the Hana Kudong Chava pizza gani. Target salary gimatakta, ACC, ARPT, MET, Amazon additional allowance in Legani. Masagi passport later candidate singitamukta, processing time, Sumnatangi. Week Anika Ogani, Nasima contact of you 700-506-3196 Natraga 708-5972-311 Nasima Election Bureau Notice Window Building 2nd floor New Chakon Road above Jamjam Traders Imphal East. Building More market link book Pirakuna, a Kupamaro Kangi Bayagani, Natraga Makada Hapchariba number Sida contact of Bayagani. Dabang Trophy. Angapa fang na nungairaba haraw tayamna mamang desu mai pak na mayamna adukimatik pam na yang nakiba Dabang Trophy. Handa kisu state level 9 A-side open football tournament second Dabang Trophy chatliba thasi ki tarik punit hoidagi. Asa sanga yumpham playground da suk soidana sanaragani. Northeast Window TV na media partner oidana pangthokadoriba miyoi lising kaya na khujing oidana yenggadoriba football tournament asida thamliba prize singdi winner team gi damak trophy yauna sel gi mana lupa lakh ama runner up team gi damak trophy yauna sel oina lupa lising humbudra
Best Player khanggatuna puning thawat po ina lupa lising ani amadi trophy pizagani loinana Top Scorer amasung Best Goalkeeper gidamak lupa lising ani amadi trophy. Best Discipline Team gidamak su lupa lising mga kan loinana trophy kutsinagani. Lupa lising taret kakna entry fees oiriba tournament asigi form submission tawbugi aroiba numit December 13 ta oiragani. Saruk yabiningba singidamak pizariba contact number 8837411475 amadi 7422916966 ta fawbirau. Football ba pamjaba miyam na suksoi soidana asa sanga yumpham na organize amadi dabang boys ka loinana tongan ba Manipur gi masak nairaba company mayam amani sponsor tawiduna sanaga torbe tournament asida meeting taban lapiu amuka hananing singjari second dabang trophy December 22 dagi suksoi soidana asa sanga yumpham playground da pangthok labi